Hey, Pakang lay sabi, migyeng wangang, hanuwi nang nakaidaw no. How's it sasta uraga? Yari lao chakcha na matawras. Aigi, thamoigi nungsiba, wakalgi, manglan bu oiriba. Wakalgi manglan bu oiriba hingba susi basu ani mata oijage ni nungshina sulang manglan bu oiriba sakredo ko nang isay siya migi mamang da ibu ikay dro nupa yaw da ba yuban ga oire lekay na kari nga ganiya Hey, lao, imong chango. Chango imong da. Ita, kainom ta hangge ba? Kari haibra. Kaithel da henjang thaba. Ita, nayam ki mayum do kadai dano. Tu di som tane. Asidis da changdoi ba? Tu sida som kakhat piro. Changu ki ita. Chalaka ko chatke. Ita. Hema, ita lae na. Lae. Ay su ita ngayramban ni ngasaydagi. Ita di waramani. Sang sila oni ita ay sipay gini. Ay koy di yam ngambani. Why? Amuk ta sukada bani na yam waram gani na ita. Yang wai. Kakulo ita. Imong da sangsi. Kayo ita. Ado da pambadi. Imong sangsi. Sida nga ta phamdage. Sida su ita yam na siyang naman. waba malini. Koy sige mataksi yam ngambani ni ita. Adubune. Lambi se. Yengaga lakpanina. Yamna phajay. Adudi ita. Ay koy sida naman na sasu pulap layrase. Adugi shu matam lakhiba yai. Adune ita. Adu ita. Ay na sak loy na loy rabani. Sak charura sila oh. Lao Hoy, lao. hoy. Hagalo ita. Sangasi. Laki. Ita nangi po sidi kari purak prane. Asok lumbadi. Kaishu yaudida. Itagi chanaba achapot khara yarukpani. Is karigi sok yam na purak prane. Lao ni ita lao. ꯑꯩꯗꯤ ꯅꯪꯒꯤ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯅꯣꯏꯗ ꯂꯥꯛꯑꯒꯦ Lakpinu. Noi ina khunba lakpase. Ekhoi imungdi am lairare. Yam ikaije. ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯇꯝꯈ꯭ꯔꯅꯤ ꯏꯕꯥꯅꯤ ꯎꯅꯕꯁꯨ ꯐꯪꯉꯔꯣꯏ Tam loiraga unase. Noi imadi. Noi pabung leitrabasu. Achobo officer oi hobanina yam pai. Ekhoi imadi injang na piyon bi lairabi iman. Or ꯁꯦ DVD. Ekhoi lekai ibung ne la ise. Chalako. Kanano madi masaya ang pajay na. Imanabi ne. Namit yam ngaunu ko na. ꯃꯩꯅꯧꯕꯤ ꯆꯠꯂꯦꯀꯣ Hoi, bye-bye. Yarba. ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯦ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ Oh, mamingdi kay kawe. ꯃꯩꯅꯧꯕꯤ ꯀꯧꯋꯦ ꯏꯃꯥ ꯍꯧꯖꯤꯛ ꯃꯥ ꯂꯧ ꯂꯥꯛꯏꯗꯣ ꯃꯣꯏ ꯂꯩꯀꯥꯏ ꯏꯕꯨꯡꯅꯦꯌꯦ Mapa phangi halakte, masa phangi halakte. Nungai dauri. Nasa nupa do. Maino bigi driver oidana laikre. Hey, masan ni kanda na tawjarim ni kaino. Laymin na bagi hauna bani kaino. Kanay masan no. Ani sigi wangang, miyeng. Moy babung bu kaim ta ubida bro. Moy babung na paliba mitsibu kaidong na pano. Hey, Pakang lay sabi, migyeng wangang, hanuwi nang nakaidaw no. How's it sasta uraga? Hey, tamubi. Anobi, asingbi nupi masan. Pisak piingi dagi ay mabu fajana khanga abani ne. Nasya nupana anobi po nungsiba, pamjaba,
ꯐꯖꯅ ꯈꯪꯉꯤꯅꯦ ꯑꯅꯧꯕꯤꯅꯁꯨ ꯅꯆꯥꯅꯨꯄꯥꯕꯨ ꯄꯥꯝꯖꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯃꯤꯡ ꯃꯥꯏꯅꯧꯕꯤꯁꯤ ꯑꯩꯅ ꯀꯧꯗꯗꯅ ꯑꯩꯅ ꯑꯅꯧꯕꯤ ꯍꯥꯏꯅ ꯀꯧꯔꯤꯁꯤꯗꯤ ꯍꯩꯈ꯭ꯔꯕ ꯑꯃ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯗꯥꯛꯇꯔ ꯑꯣꯏꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤ ꯈꯛꯇꯅꯤ ꯍꯣꯏꯅꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯠꯀꯗꯕ ꯑꯗꯨꯅꯅꯦ ꯑꯉꯥꯡꯁꯤꯒꯤ ꯋꯥꯈꯜ ꯑꯣꯟꯅꯅꯕ ꯑꯩꯈꯣই ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯑꯩ ꯉꯥꯎꯗꯦ ꯑꯩ ꯑꯩ ꯉꯥꯎꯗꯦꯀꯣ ꯑꯩ ꯉꯥꯎꯗꯦ ꯃꯨꯉꯥ ꯂꯥ ꯁꯤꯗ ꯐꯝ ꯀꯥꯏ ꯆꯠꯂꯨꯏ ꯄꯥꯕꯨꯡ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯀꯗꯥꯏ ꯊꯕꯛꯅꯣ ꯃꯩꯅꯧꯕꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯨꯔꯤ ꯅꯠꯇ꯭ꯔꯣ ꯂꯧꯕꯤꯒꯗꯕꯅꯤ ꯊꯤꯟꯕꯤꯒꯗꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯥꯅ ꯇꯧꯕ ꯑꯗꯣ ꯅꯪꯒꯤꯅꯦ ꯑꯥ ꯆꯠꯄꯒꯤꯅꯦ ꯇꯤꯀꯦꯠ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤꯀꯣ ꯀꯩꯅꯣ ꯑꯗꯨ ꯆꯠꯄꯗꯤ ꯅꯕꯥꯏꯒ ꯆꯠꯄ ꯇꯥꯔꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯗꯥꯛꯇꯔꯕꯨ ꯑꯣꯏꯔꯕ ꯏꯃꯥ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯥ ꯊꯤꯔꯣꯏ ꯏꯆꯥꯅꯕꯨ ꯄꯥꯝꯃꯕ ꯅꯨꯄꯤꯗꯣ ꯏꯃꯥꯒꯤ ꯏꯃꯧ ꯑꯣꯏꯅꯤ ꯁꯤꯉꯥꯏ ꯃꯔꯛꯇ ꯐꯔꯛꯀ ꯇꯧꯔꯛꯑꯕ ꯑꯩꯗꯤ ꯁꯤꯃꯤꯟꯅꯅꯤ ꯍꯥꯏꯔꯤꯁꯤ ꯁꯤꯁꯨ ꯍꯥꯞꯆꯜꯂꯣ ꯆꯠꯄꯅꯦꯅ ꯆꯠꯇꯣꯏꯁꯦ ꯍꯛꯆꯥꯡꯅ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯕꯁꯨ ꯊꯋꯥꯏꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯅꯦ ꯑꯩꯗꯤ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯄꯥꯝꯃꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯥꯒꯨꯝꯕ꯭ꯔꯥ ꯑꯁꯦꯡꯕꯅꯤ ꯅꯪꯅꯅꯦ ꯗꯣꯛꯇꯔ ꯑꯣꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯂꯥꯡꯉꯝꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯁꯣꯝꯗ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯈꯤꯗꯣꯏꯁꯦ ꯌꯨꯝꯁꯦ ꯄꯨꯛꯆꯤꯛ ꯆꯤꯍꯧꯗꯣꯏꯅꯤ ꯇꯧꯏꯁꯦ ꯆꯤꯛꯄꯨ ꯆꯤꯛꯑꯕꯁꯨ ꯆꯤꯛꯄꯨ ꯆꯤꯛꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤꯅꯦ ꯃꯃꯥꯡꯉꯩꯗꯧꯅ ꯃꯆꯥ ꯗꯣꯛꯇꯔ ꯇꯝꯍꯟꯕꯗ ꯉꯥꯎꯕꯗꯣ ꯑꯃꯠꯇ ꯉꯥꯎꯅꯗ꯭ꯔꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯃꯌꯥꯝ ꯂꯩꯔꯦꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯤꯁꯦ ꯗꯣꯛꯇꯔꯗꯅꯤ ꯍꯥꯏꯔꯤꯁꯦ ꯗꯣꯛꯇꯔ ꯑꯩ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯣꯏꯕꯣ ꯂꯣꯏꯔꯦ ꯁꯦ ꯁꯤ ꯄꯨꯔꯒꯦ ꯄꯥꯎ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯦꯅꯦ ꯂꯥꯛꯂꯣ ꯍꯥꯏ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ ꯅꯄꯥꯅ ꯃꯄꯥꯟꯗ ꯉꯥꯏꯔꯦꯅꯦ ꯁꯦ ꯑꯩꯗꯤ ꯅꯪ ꯊꯤꯟꯗꯣꯛꯄ ꯌꯥꯎꯔꯔꯣꯏꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯠꯈꯤꯕ ꯌꯦꯡꯍꯧꯕꯗꯣ ꯑꯩ ꯄꯤ ꯇꯥꯔꯛꯀꯅꯤ ꯏꯅꯦ ꯍꯣꯏ ꯃꯥꯝ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯄꯤ ꯇꯥꯔꯛꯄꯗꯣ ꯌꯥꯝ ꯏꯀꯥꯏ ꯃꯩꯅꯧꯕꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ